Krista gi mingda muka tabi riba mayambu taram na okcheri ngasi se week 7 hapta taret subai koi gi lesson number 7 Sabbath school asi ekoi amuka ngasi nainagani ngasi gi para asi gi mamingna law and grace Thauzal amasung law haibigi maramda ekoina sumaina tamgani ngasige ekoina handaki hapta asida fourth quarter asida tamri basi the present truth in the book of Deuteronomy haibagi lyric adudige ekoina sumaina tamlaga leibani aduna ngasige Sabbath school lesson number 7 week number 7 asida tabi riba regular viewers sing nakoi mayambu Krista gi mingda taram na okcheri Hoy ngasi ekoy Sabbath school lesson number 7 law and grace asi hodok na nabagi memory text oina ay ngon the PB riba Sabbath school lesson na Galatians chapter 2 verse 21 Galatians 2:21 da sumay na iragal laye I do not set aside the grace of God, for if righteousness comes through the law, then Christ died in vain. Paul na sumay na haye ay na ishor gi thauzal adubu tonga na thamde maramdi law ngak pasina ay ngon da righteousness dharma chen ba adu pirabadi ahing ba adu pirabadi Christ died in vain. Jesu Christa na sibasidi arembani haina Apostle Paul na sumay na haibiki. Aduna one of the most debatable and misunderstood subject in the Bible say law and grace haibasine. Law and grace asida mayam na confused layraga masidi adune haina yam na chayet na karba adugumba subject amane haibsa ekoi na khangada bane ahan bada aduga masise amuka hena masibu misunderstand taw haningai kari tawbra hairaga makoi na sizinaba term the law versus grace. Law versus grace haina sumayam na haine adubu ngasi gi Sabbath school asidadi ekoi gi writers na phachana chumna hape haibadi law and grace haibani asise law versus na te versus already mayok na bahaibado gi wahan thok lakani adubu masidi law amasung grace thauzal amasung ishor gi wayel ya thang haibani masi ani se should go one hand in hand chap manana chatkadabani amabu thanamba yade haibisi se ekoina sumaina khangse aduna issue miyoi khrana haye Old Testament gi ishor di is a harsh God, rude God, bad God haina sumaina hasu haina maram the Old Testament the grace laite thauzal laite phattaba sing adubu ishor na hekta ha tokpane dandi piye punishment piye aduna there is no grace displayed in Old Testament. Old Testament matamda grace laite haina mayamna sumaina haina riba ikoi ngasi taduna laye adubu ngasi gelation asida ngasi ge para asida ekoina kram haina ishor gi grace thauzal ase Old Testament matam da su lai khibra haibadu ngasi ekoina sumaina mayek sengna ugani amasung masi gi thauzal haiba asina aikoi gi salvation aran khubam phangbagi lambi da kayamuk mateng pangbra haibadu su ekoina ugani ngasi se ahan bada ekoina khangda base law asidi yathang asidi ishor gi standard of holiness and righteousness ishor gi dharma chen ba aseng ba adugi standard ne habsa ekoina khangdabane amasung law asibu thugai rabadi ekoi pap taw khre habsi su khange asumaina 1 John 3 gi verse 4 da haibagumna pap haibasi di wayel ya thang thugai ba adubuni sin is lawlessness wayel ya thang thugai ba adubuni haina asumaina mayek senga tambi khre aduna karigumba aikoina ishor gi yathang adubu thugai rabadi aikoi gi ithakta ishor gi grace adubu so aikoina nullify taw khrabani ishor gi grace adubu so aikoina manghan khrabani habse aikoina khangadabani hoi aikoi gi salvation aran kubam ase wayel ya thangak padude gi lakpa natte Ephesians 2 gi verse 8 ta ie for by grace you have been saved through faith nahang pu kanbi khibasidi wayel ya thangak paduna natte adubu nahang pu kanbi khibasidi ishor gi thauzal nane madugi thauzal du budi nang gram haina phangni through faith nang thazabagi mapan phangni Okay, hojikti ekoina Sunday gi para adu da changbanganda law in heaven haina sumaina iraga laye masida ekoina hangada base ishor gi character ase law ne hairabadi ishor gi lamchat ase ishor gi wayel ya thang ne hairabadi the next question mathang gi question da ekoina hangada base grira
Was there law in heaven? Sargadasu law wayel yathang haibdo darkar tabra. Aduga, was there a law before humans were created? Miyoi ba ekoi bu sembi dringai da wayel yathang adu lai krabra haibdo ekoi na ngaktang yengse. Ezekiel na asumaina Lucifer Satan asina pap tadringai gi magi account ado Ezekiel chapter 28 ki verse 16 da aikoi na yeng bakanda sumaina samlap na haye, you were filled with violence and you sin. Nangi thamoy da phattaba khatna chaina ning ba haibagi wakhan duna thankre aduga naha ase pap tawkhre. Ezekiel 28 ki 15 da amuka yeng bakanda, you were blameless in your ways from the day you were created till wickedness was found in you. Nangbu sembi khiba numit adudagi nangonda phattaba amang pakarisu laite karamba matam phawba nangi wakhanda nangi thamoida nangi punsida wickedness phattaba haibado laitri phawbudi nangonda asoiba amata laite hai. Masidige ekhoina khangbase Lucifer na pap tawki base karira harga, it is the breaking of the law. Ishorgi yathang adubu thugai bani maramdi ngasai hai kwe bagumna pap haibagi definition se karira harga 1 John 3:4 gi matung ina wayel yathang thugai ba adubuni. Aduna Lucifer na sargada pap ta khrabani there is a law in heaven and that law he broke it. Sargada su law laye madugi law ado Lucifer na thugai bagi maramna mahak pap ta khibani pap ki atawmando asibani maramdi pap asidi yathang thugai badune haibse ekoina ukhrabani. Aduna masidi ekoina taseng na mayek lan na khangadobadi miyoi ba ekoibu mi oina ishor na iden gi inkon da sem dringai dige there was a law haibse sargada laye haibse khangse amasung maduga loina na law asina ekoibu pap kokpi badi ngamde adubu masina ekoi gi pap adubu di uhanbi haibse ekoi na khangse. Aduna hojikti amuka Romans 7 gi 7 aduda Paul na kri hai, what shall we say then? Adudi ekoi kri hai sira, is the law sin? Pap haibase law adubara certainly not. Adu natte. No, on the contrary adubu adugi on natte na bada I would not have known sin except through the law. Law adu leiram drabadi wayel yathang adu leiram drabadi ai pap haibase karira haiba khanglam loi haina apostle Paul na hai, for I would not have known covetousness until the law said you shall not covet. Nang na mi gi pot karam loi dabane haibase pap natte hairabadi masi wayel yat masi se pap ne haibase wayel yathang na haibiram dradi ai khang loi hai. Aduna ichini now sing pap haibase karira, it is simply breaking of the law. Yathang thugai ba adubu pap kaubani atopa adubu pap haina karisu kaude. Aduna pap I mean law haibase sargada suhana laikhrabani ekhoina pamba yai pamlam da ba yai adubu asengba law ase sargada laikhre karmaina khangbra amuka han haige Lucifer na pap tawkhiba se pap haibase gi definition ju yengba ganda law adubu thugai ba adubu pap kawe haibase ekhoina khanggadabani. Hojikti ekoina amuka Monday gi para adu da changba kanda Monday gi para da sumaina hai law in Deuteronomy hai riba lyric asida law ase kramaina display tawbra haibadu yengse. Deuteronomy ase Moses na Israel masa singbu promised land Canaan adu da changningai gi matam adu da the final instruction makoina kramaina pangadra Canaan haiba leiba ase makoina kramaina changadra haibagi instruction pi na ba Moses na ki ba adugumba lyric adubu Deuteronomy haina haye. Masida ekoina Moses na piki ba instruction sing madugi lam adu da changi hari nang asi tawo hai bagi instruction sing adugi manung dadi the manung da khwai dige maru oi base karira raga the commands to obey wa hai kiba ngang bi kiba ado obey in ningai hai base Moses na kanna hai bi ki. Deuteronomy 32 gi verse 46 ta Deuteronomy 32 gi verse 46 ta karmain hai, set your heart on all the words which I testify among you today hai na Moses na hai ki. Nakoi gi wakhan lon nakoi gi thamoy nakoi gi thawai nakoi gi
hearts pumnamakto ngasi aina nakhoida takbiriba tambiriba asida lausinanaba nakhoigi thamoi ado phajana tune tawraga thammo hai which you shall command your children to be careful to observe nakhoina tomda nate adubo generation after generation mathang lakadoba nangi charon suron sing adu bawbada nakhoigi nacha nasu sing madu phajana ngaknanaba nakhoina tambi takpi gadabne all the words of this law masida wayel yathang masi tawgadabani masi tawroidabani haikiba pumnamakto nakhoina inningai na chana susing desu nakhoina phajana takpi gadabani haibse Deuteronomy gi 32 verse 46 da sumaina hai hoi ishor gi thaujal na ekhoibu pap tagi kokpi ishor gi thaujal na ekhoibu salvation pbi apart from the works of the law nangna law ngak pagi maramna nang ni yathang adu chet na ngang pugi maram na nang bu kanbi banate nang bu salvation pi banate adbu grace alone thaujal mapan khaktana nang ai bu kanbi bane haibse de ekoina uwe asumai tawraga therefore we conclude that a man is justified by faith miyoi babu chum thok pi ba nang ase ishor gi macha oibe yare haina consider tawbi base karina ra harga masidi thajabagi mapan ne haina Romans 3:28 ta sumai na hai and maduda oirabadi aikhoibu ishor na kanbi base ishor gi thauza gi mapan oirabadi aikoi gi atauman karisu yaudrabadi aikoi boss tawningai mafam jaga karisu leite maram aduna our response to God is to obedience is to obey aikoi gi thaudang haibabu ishor na aikoi bu nungsiraga magi grace pb ba ado maduda aikoi na response tawraga obey tawba haiba inba adu khaktane aikoi gi duty haibase ngasigi Sabbath school na ekoi bu tambiri base karira harga Deuteronomy ge lyric da lo mayam adu haibi ki adu madu mayam adu inbagi makhoina Canaan laibak adu laigada banate sarga adu changada banate adu bu madudi karira harga ishor na nakoi bu Egypt gi puthok pi ki ba nakoi na deserve tawdba adu ishor na grace pb ki ba adu gi dabakta obey haiba ilo haiba se khaktane haibse ekoi na khangse aduna Romans 3:20 da aikoina amuka yengba kanda law gi thabakna law ngak pasina mi kana amatabusu justify tawbi bangamde adubo law asidi simply masidi aikoina adum hai khibagumna masidi mingshen gumne mirror gumne nangi pap adubo utpi ba khaktane haibse aikoina khange adumaina aikoina salvation aran khubam ase ishor gi grace thousand makhada aikoi karisu deserve tawdrabasu aikoina phangkhrabanina kari hai hojikti John 14 verse 15 da ishor Jishu Kristana nangna aibu nungsirabadi aigi yathang ase nga o haibane nangna aibu nungsirabadi aigi yathang ase nga o ishor gi nungsiba aikoi phangkhre ishor gi grace ado phangkhre amadu do aikoi na response tawbase krina tawgadra hairaga haiba inba obey adu khaktana aikoi response tawgadabani haibase se ngasi ge parada sumaina tambiraga laye Adam dagi hauraga Prithvi loiramdai phawbagi marak asida aikoina Revelation 14 phawbada yengba kanda kri tawbra hairaga ishorna aikoi ngonda tattana aikoi ngonda ishorna niriba tawhanningliba hangliba pamliba se karira hairaga keep my commandments aigi yathang ase nga o haibse ishorna tattana asumaina hairakhi masi ngak pasina nang aran khubam changningai nga o haiba natte adubu masidi nangonda ishorna pibi ki ba grace adubu nangna gratitude oina tawbi man khangba oina madu illaga layo haiba khaktane ishorna haibi bese hojikti aikoina amuka Tuesday ge parada yengma kanda masisi yamna luba para oina thoe aigi damakti haibadi masi subject ase luwe haiba nate adubu masida piriba Hebrew gi word ase pronounce to bai yamna luwe le talk haisera le talk lak haisera adubu madu aina phajana haiba ngamdrabasu aikoina yengba kanda masigi artha ase Hebrew gi ba londa aikoina yengba kanda the law that benefits us aikoi gi damak phaningai law ase pb bane haibagi maramda Hebrew gi word ta sumaina iraga lay masigi meaning se let talk lak haibagi meaning ase karira haibagu for your good na haki phaningai ne haibagi maramda sumaina ibi hoi hojikti Israel masa singbo ishorna makhoi ngondgi pamba makhoi ngonda ishorna require tawba
ꯃꯈꯣꯏꯉꯣꯟꯗꯒꯤ ꯏꯁꯣꯔꯅ ꯗꯔꯀꯥꯔ ꯑꯣꯏꯕꯁꯦ ꯀꯔꯤꯔꯥ ꯍꯥꯏꯔꯒ ꯉꯁꯥꯏ ꯍꯥꯏꯈꯤꯕꯒꯨꯝꯅ ꯏꯁꯣꯔꯒꯤ ꯌꯥꯊꯪ ꯑꯗꯨꯕꯨ ꯉꯥꯛꯄ obey tauba taba khak natraga ishorgi yathang adubu ngakpa ase ishorgi apambane aduna Deuteronomy chapter 10 gi verse 12 amasung 13 adudi yengba kanda masi nang na ngak liba wayel yathang ase karigi ra harga ishorgi natte adubu it is for your good nangi phaningai ne example ama asmaina aikoina yengse karigumba thou shall not kill nang na mi hat pa yade haibagi yathang se amasung nang na mi gi pot hura loidabane thou shall not steal pot hura loidabane haibase masigi yathang simak se aikoi gi kana banatra isin inaw sa masimun na khanse nang na mi hat kanu haibase it is for your good nangbu migi pot huran ganu haibase it is for your good masi se aikhoingi kana ningai khaktane ishor na pibi base adubu maduna ishor gi nate amuka hanna haige aikhoigi damak da haina pibi riba yathang ase ngak pasina for our own good aikhoigi damak phaningai taubi bane aikoina mi hatre aikoina mi tu mi wa lanadre aikoina hurandre kanagi phabra nang aigi damak ta phaye haibase aikoina khangse 1 Timothy chapter 1 give verse 8 takri haibiye but we know that the law is good Apostle Paul na haine law ase phaye haina haine aduna housing asige parana aikoi bu tambiri bse Deuteronomy gi book tagi lawthorga aikoi bu tambiri bse kriraga ishor ne yathang mayam pi kharbaso Israel masa singbu masi se illo haina pi ki bse kari gira hairga masi se makhoi gi phaninga gi damak ne ngasi so ishor na aikoi bu ma gi yathang pi bi raga leye Bible de ibi raga leye masi illaga hingo kari gi damak nang ai gi phaninga gi damak ne haibse aikoi na khangse as long as we are bound by the law there would be peace and tranquility in our life aikoi se wayel yathang adugi manung da leiriba phawbadi there will be peace khana chaina ba leiroi irang leiroi phattaba leiroi ing thatap thana pangani adubu lo adugi wangmada hek thokrabadi there is war there is pain there is tears asise laye habse aikoina khangdabane aduna ngasi gi Sabbath school lesson na kri haibi bra hairaga Ishorgi yathang asidi is just like a hedge chamban gumbane hai masi manung asida nang freedom tawraga nungai na palo adugu masige mapanda thoklabadi bom lei ko phattaba lei ko bom lei ko aduna masige manungda nangna tungana phachana layo ko it is God's protection ishorna aikoi bungak thokpi bani phattaningai phattaba ta aduda ta daningai haina ishorna aikoi ngonda bibi khiba adugumba law ne haibse aikoi na khangse aduna law ase kana gi miyoi sing na ngasi Christian mayam na hai it is not valid anymore hauzik ti darkar laitre New Testament matam de law laitre hai na kanna lauraga leire adubu ngasi gi Bibles ase aikoina pai riba Bible sing se aikoi denomination tungan labsu Bible de chap manai adubu masi gi Bible da tak liba I riba sidi krira aina hauzik chok pakre Apostle Paul na so New Testament gi 1 Timothy da hai law ase phaye hai Deuteronomy da su yengba kanda law ase pibi base na khoi gi phaningai ni ko ai gi nate ishor ai gi nate adubu na khoi masen nungai na hingba yani ngai gi damakta nangi phanaga gi damakta aina law ase pibi ki bane haina asumai na hai bi ke aduna aina amuka haining badi ngasi masigi para asigi manungda as long as you are inside of that hedge madu samban adugi manungda leiriba phaudi meaning nang na law adubu ngak liba phau there will be no problems taibang pan asida ngasi hana sunariba huran chinthi tawriba mi tu mi wa lanariba mayam se karai dege lakpra hairga lo adu ngak tabingi maramna ne aduna ishorna aikoi bu pibi riba lo ase kari hairga madugi wangmada thokrabadi pap leire madugi wangmada thokrabadi nang sirani aduna madugi mapandadi thokanu ko manung aduda nang nungai na layo haina ishorna aikoi ngonda pibi bane in short yamna tena haibra out of love for his people Ishor da magi missing bo aduk matik nungsibagi maramna God gave them his law mahaki yathang adu pibi bane karigi yathang adu pibi ba aina amuka hanna haibada ngasai gi law asidi samban adugi mapanda thordi nang sirani haibane aduna ishor na koi bu nungsibagi maramna si hanning da bagi maramna madugi mapanda thokanu ko madugi manung da layo haina law ase pibi bane and obedience to his law would be for your good aduga nang na law adu ngak pase kanagi damak tara hairaga nangi damak tane aigi damak tane haibase ngasi gi parana ikoi bo sumaina tambiraga lay
Wednesday gi kalam da aikoina amuka changba kanda a slave in Egypt the minai oina leiba. Deuteronomy chapter 5 ki verse 15 da aikoina yengba kanda nakoi ase Israel masasa nakoi ase Egypt ki lam aduda you were slave in the land of Egypt ki lam dam aduda nakoi ase minai oina leiru kharbane and the Lord your God brought you out from there by a mighty hand. Aduga ishorna Magi wang thoirba ingam ngamba maki khut aduna nakhoibu puthok pikhi bane. Therefore maram aduna the Lord your God command you to keep the Sabbath day. Maram aduna nakhoibu sembi ki ba ishor ibungo mahak aduna Sabbath ase ngak na ba nakhoibu command toraga lay haina Deuteronomy 5 ki 15 na ibi duna lay. A slave in Egypt pap ki minai oiduna ngasi aikhoi lairi matam aduda Israel singna pap taurubagi mahai oiraga makoina Egypt ta minai oiraga leiruki madudigi kau thoklaga ishorna madu kau thokpa ma adu ishor gi grace ne thoujal ne makoi deserve taude karisu Israel masasing makoi righteous oibagi makoi aphabami oine hinglaga leibagi ishor na nungsirga puthok pi khibanate makoi pap na pik thale adu bo ishor gi grace Thousand ado so tauraga makoi bo ching thok pirga kri hai hojikti ishorna nakoi bo aina aigi nungsibagi khut asina ingam ngambagi khut asina by grace thousand gi mapana nakoi bo ching thok pi khrabane maram aduna nakoi Sabbath asinga uko haina ishorna nga tambi ki Israel masa singbo ngasi so 21st century the lady but Christian aikoi mayam buso ishorna aikoi gi we are slave to sin pap ki minai oiraga aikoi lai khrabane madudigi ishorna aikoi karisu deserve taudrabasu nangna aphaba oiraga pap adu langthoraga lakpanate adubu nangna God love you while you are yet a sinners nangna pap tauraga laiba marak aduda ishorna nangbu puthok pi khibane that is grace madubune thousal hairibase maduna maram oiraga madugi thousal adubu aikoi na response taubo oina ishor nangi thousal do ai lawsinjare haibo loina ishor gi numit Sabbath adubu su sengna nga o haina tambi khiba do ngasi aikoi da su tambi raga lai haibse aikoi na khangse aduna Israel masa singbu aikoi Moses ki matamda Egypt ki puthok pi matamda Genesis ta ishorna kri hai na koina remember the Sabbath day na koi Sabbath ase sengna nga o maramdi nakoi karigi damakta Sabbath nga o haibra Genesis ki account di yenglabadi because God created you ishor na nangbu sembi bane ishor se lai semba mapu ne haibse ningsing ningai nakoi Sabbath nga o haina Genesis ta hai Howzikti Deuteronomy yoraga Israel masasing na promised land Canaan adu changlam daida ishor na amuka kri hai nakoi Sabbath singa o karigi in remembrance that you were once a slave in Egypt nakoi ase Egypt minai oiraga lairu khrabane but God delivered you adubu ishor na nang pon howzikti pap ki lang adudagi nakoi bo chingthok pi khrabane habse ningsing laga nakoi Sabbath nga gi maram ani uwe aikoi na asida ahan bada ishor na aikoi bo sembi bane he is the creator haibadu ningsing laga Sabbath ngakpa aduga ani subada he is a redeemer mahakna aikoi bu pap tege amuka handok pi bane mahaki thousal pi bi bane habadu ningsing ningai da makta aikoi Sabbath ase ngakadabani haibse aikoi na khangse aduna Leviticus 19 gi verse 18 aduda aikoi na maduda emphasis kra tawraga yengba kanda obeying the law is a way to tell others about God's grace in our life yam phaze kri hai ishor gi yathangak pasina ishor gi grace thousal ase aikoi ngonda ai phangre haibse nangna mi atopada sandok libene hai so as long as you obey his command nangna ishor gi thousal ishor gi yathang sing adubo nangna obey tawraga hairaga inba oina chatlaga leiriba phaudi you are telling others that you have received the grace from God nang ishor ngon gi thousal phangre habse nang mingon mi atopada loina sandokraga leikrabani hai aduna ngasi se aikoi su pap gi minai oina aikoi physically Egypt leibak aduda minai oiraga leitrabasu aikoi pap ki minai oiraga leibne isine nausing adubo aikoi na pap tauringai maktuda ishor na aikoi bu ma ki thousal aduna pirga aikoi bu chingthok pi khrabane
aduna nang nangasi ishor na nangbu thauza gi khutuna chingthok piraga ishor na aina haibase illoko haibada nang na ai inning de hairabadi you are rejecting his grace nak na maki grace thauza adubu nang reject tawraga lairabani haibase khangse iroi loibada ngasi Thursday kalam aduda aikoi ni yang makanda not for your righteousness nangi dharma chen bagi mapan na hai natte hai na sumai na ibiraga lay Deuteronomy chapter 9 verse 6 takri hai asi amuk tang pa se therefore understand that the Lord your God is not giving you this good land to possess because of your righteousness for you are a stiff neck people hai Ishwar na kri hai maram aduna understand that nakoi ase gyan tao ko Israel masasing nakoi na phabagi mi aphaba oibagi maramna nakoi dharma chenbagi maramna asigumba phakraba laiba canon haiba laiba ase nakoi ngonda sinaba nate Ishorna adubu tasengba makti you are a stiff necked people mangakanba lingi dara ne nakoi di haina Ishorna haine makoi phabagi nate Israel masasing bu kauthok pi khiba Titus 3 verse 5 that there is no good deed we can do to obtain salvation. Aran kubam pangningai gidamakta aikoina aphaba thabak tawningai karishu laite hayane ngamloi haya aikoina Israel masasing busu nakoi asidi mangakan basing nei nakoi na dharma chen bagi aina nakoi bulam asipi banate haina ishorna hai bi khibi hoi aikoi ge aran kubam phangada bahai base aikoi gi thabak ki mapan na krishu aikoi na phangba ngamloi adubu masidi thauza khakta gi mapan na ne haibse aikoi na khangada bane aikoi ngonda aphaba krishu leite ngasi nang ai 7-day Adventist oirga leiriba ichin inausing amasung Christian oire haina leikibasing nang ai gi aphaba thabak na aikoi gi salvation lawba ngamloi amasung nang na pharaga leibagi maram na ishor na nangbo Christian oisnu 7-day oisnu haina nangbo kauthok pi khibanate adubu nang aina mamba pap ke marakta leiringai aduda ishor gi thauza gi khutmaktana aikoi bu chingthok piriga aikoi bu Christian oi hanbi khibane aikoi bu 7-day oi hanbi khibane ishor gi thauza ase yamna darkar lai madugi thauza adu nang karmaina claim tawgani by believing by having faith in him by trusting him mangonda thazaba mabu nangi thamoida lausinba aduna nang madugi grace adu nangi punsida nang na experience tawba ngamgani Old Testament matamda nasai haudokpada hai ki bagumna ishor gi thausan display tawe yamna uthan khiye thabak ki mapan na kanabu su kanbi ba phangki de even Abraham father of faith haina aikoi na khangnei ne Romans 4:3 the New Testament na kri hai Abraham believed God and it was counted unto him for righteousness Abraham na ishor bu thazabagi maramna Abraham bu dharma chen ba haina ishor na kaubi ki Abraham na magi thabak phajana tawbagi damakna mana dharma chen ba punsi ama oina hingbagi maramna ishor na ma bu kaubi ki banate ne ichini now sing justification by faith alone aikoi bu chum thok pi ba sidi kari ne ra hairga thazabagi mapan na khaktane nang aigi aphaba thabak na natte aduna aikoi de hojik loi silakpada aikoi na ugadaw se kri raga aikoi na anamasi se consider tawningai darkar lai masi se aikoi na khanningai kri lai who God is and how holy he is ishor ase kanara amasu maha se kayamuk sengbar haibaso aikoi na compare tawba kanda aduga in contrast to that maduga contrast na how unholy and unrighteous we are haibada aikoi na urabadi Ishor adi aduk kimatik senga adu boy aduk kimatik mole ko haibado nang na uthok pangam labadi nang mahaki grace adu bu nang soidana kari haigadra respect tawgani haiba mahaki grace adu bu nang tarai na lawroi ba cheap grace oi halaroi ani shubada nang ai bu kanbina na ba aduk phattaba Isaiah ki Bible da hai badu da kri hai ai khoi se kri hai da filthy rags gumbane hai segai graba phizet phigai gumbane hai adu gumba adu bu kanbina na ba it would have to take an amazing act of grace to save us ai khoi bu kanbini ngai hai ba se ishor ge adu gumba yamna chaw graba thauza adu darkar oi khi ko hai bzo ai khoi na ningsing ga da bane aduga ahum subada amuka Jisoo Kristana aikoi bo aduk ki matik nungsibagi maramna mahaki khutning thokraga makok ta tingkhang lo hup upraga Calvary gi cross Calvary gi chingthak aduda cross mathak ta mana I taraga sab sibi ki base mahakti pap kari shu laite
adubu grace nang aibu nungsibagi maramna love nungsibagi maramna thauza pibiraga aikhoigi damakta sibi khibani ko haibadu nangna ningsing labadi kari tawgadra hairaga it is justification by faith alone and salvation comes through grace haibse nangna khangani hai adubu nangna hairiba makhai adu auze hairiba point ani ahumda nangna ningsingdrabadi salvation aran kubam asidi aina pharga aina phangdini haibaga khanlonda nang chatkrani not for your righteousness ishorna nangbo kaubi bisidi nang dharma chenbagi natte adubu nang pap laibagini Deuteronomy 9 verse 5 takri haya not because of your righteousness or uprightness of your heart God is going to save you nangna phabagi nangna dharma chenbagi ishorna nangbo kanbigadaba natte haibisijo aikhoina ugadabane ngasine masine ekoi ngasi ge Sabbath school lesson da ekoi bu tambiriba adubu conclusion da aina haining base krira hairaga ishor na nang ai bu kanbi ningai hai bagi damakta mahangna aduk ki chaw khraba grace thauza ado pb khrabadi who are we to deny God's command ishor ge yathang ado amuka ekoina thugairaga masidi loi kra masidi leitre haina amuka hainingai asin nang ai se kanara maramdi nang ai ge aphaba amata su leitre ngai aduda ishorna nang aibu thousand pb khrabane adudi thousand pb riba mapu aduna asidi illu ka haibada we should be gladly accepting that ai koi harau harau na infam thok ta bra isin inausing aduna ngasi ge Sabbath school da ai koi bu tambiri base law and grace haibase masi ani se amatta khaidok na ba yade haibane should be balanced sab bana hangadabade law khakta pairaga leirabade New Testament gi matam da Pharisees Sadducees scribes sing na Jesus Christ bu deny tawkhiba kumna ya thangi ma pana hinge hairaga kolaga leirabade you will fail nang soidana fail tawgani amasung aidi Jesus aduga amuka aidi Jesus Christ bu lausin kre haina ya thang adubu nang langthokrabadi nang pap masak khanglaroi pap masak khangdrabadi nang pap adu da lup khrani amasung pap ke atau mandi nang asiba phangani aduna iroi roi bada isin announcing law and grace thousal amasung wayel ya thang hairiba ani ase ai khoi gi salvation aran khubam phangnang begi dabakna yamna maru oi khrabam potsak ani ne masi ani se ai na tongan tongan na lauthok loi dabane haibse ngasi gi Sabbath school na ai bu tambiraga lei tabiriba mayam bu ishorna bor pibi raga ngasi gi para asigi mapanda ai na law amasung grace asigi kana base khangla ai manglom da changsin badu oishi aduna kana gumbana comment tauning ba wahang hangning ba leirabadi amasung lakadoriba mathangi next Sabbath ki lesson asida na koina krigumba wahang thamning ba leiradi makhada piriba screen asigi makhada piriba ai gi telephone number asida WhatsApp tawbirao call tawbirao adudi na khoi gi wahang sing na khoi gi comment sing adu ekoina amuka naina badi yawhan jarake aduna ngasi gi di Sabbath school matam ase sida smaina loisin jarage mathangi hapta da amuka unase ishor na mayambu bor pibi ba oishino